aina lejari ba mafam asi Manipur governor gi get mamang makta dane hari mafam sida tuan ba central force amari state security force ki Maikei dagi Maikei mari thonai tare ngak se magi thaba jenga si goina ngalinge dagi hawraga chatharaduna la liya tare masi chatharapagi maram dingarang se coordinating committee on Manipur integrity kokomi gi Maikei dagi hari ba Manipur governor na apology tawgadamni aduga Manipur thaba yade haina Touhankhidre thodo aduga mari leina na tare Manipur gi DGP chief secretary amadi security advisor asi moreng ground da fam thadu haiba khongjang adu laukthokhiba loina mayamna governor tamna Thomjilaktanaba ngarang se laukthokhiba laire madun maram oiraga to Maikei singdagi haitare miyamna Thomjilakani haibagi mipaiba chingnaba adu leiba maramna hujiksi hariba mafam asida security alert oiba haitare moongda hanadagi ju lakpani na yam chekshina ngak chile aduga ngasi gi oina haiba taragadi ason nakan gi haragana kangla gi gate mamangom dai tare akanba security gi check-in thoran lakholi aduga Infan iski onasu konu mamangomda yamna chauna ngak chembagi thabadu paikhali aduga solungi Infan west ki ona haiba taragasu kai sampat leima jam leikai adi kai sampat traffic point dai dar adumak chathari asumba Maikei mari thona ngak chembagi thaba si ngasi adumak chathari aduga tongan ba security personnel singi Maikei dagi chathaba taragasu kokomina lathokpigi matung ina Manipur da leidaba tongan miyangi Maikei dagi hari khoramang kaithelom dagi hawraga miyamna rally ama lai hadu rally adu kanglagi footbridge mamang hai tare masi rokpa matamda security personnel singa tharpadagi yamna chauna akan mamongda mukna bathoke hariba miyamna thomjilakli ba do tangkhaina bohana matamda security personnel singi Maikei dagi smoke bomb ankappa matamda khonjangloi nupi ani sokpadagi hujikse hospitalize tawraga leiri hai tare aduga hariba Infal East ki oina yengma matamda jo khoina wangkhairom dagi masing alba miyangi Maikei dagi hariba Manipur governor tam nai da Thomjilakna bhona tamda konung mamangi traffic point da thatpadagi hudi changhandana adumak leiri pandaba thodo chin thoktanaba security personnel singi Maikei dagi akan mamongda chisin thoran lakholi adubu ka sampalongi oina de khoina yengma tamda hujipoge na thoningda thodo sing thokpa miyan Thomjilakpagi thodo amata leite hai tare aduna athengma phawda akan ba chisin thorang che adumak pakhat kini haibagi thaja badu leire lambi singa si loina block tawraga hai tare barricade chingkharaga security personnel singna ngak sheli adum akoi bagi film ji yengmina si central forces sing leire aduga marak asi dai tare khoi state security personnel singi Maikei dagi jo akan ba chisin thorang do lokhol Manipur traffic police ki Maikei dagi jo tare hadipa lambi je chathok jasin to matam da block tawri maram na khoi Maikei dagi jamna chauna guide tawbagi thabadu chatari hoji phokoi noina lambi si block to gi vasina maram oraga chathok jasin to matam da ngasi yamna chauna ohung miyam da khudong cha da mayok na ba habdu ori makatana kari film la pagi habdu ko puni yung mathok tari ina maski matana pogdam jari ba naurem tanranjan chel news newak Infal governor mama